मरुओइबा पाउ पिजरी नेशनल कैपिटल दिल्ली दगी मणिपुर ने हेना नुपी सिंह मपान थोपदा साफाई हाइना मणिपुर के गवर्नर डॉक्टर नाजमा हेप्तुल्ला फोंदोखरे रिपोर्ट ऑफ पार्लियामेंट्री स्टैंडिंग कमिटी ऑन होम अफेयर्स की मतंगदा मियांगी मिफम पांगथोखरे तोगान तोगान बा वारेप मंगा लौखरे मखुरा नोंगमैना कापतुना हातखिबा अमना सोखनखिबा खुलेम जितेन कोर्ट नमा पुंसि सुपर जेल दा फादोक पिखरे अमदी साखत थौरांगी थबकता क्वालिटी दा कंप्रोमाइज तौरोय हाइख्रबसु लंबी कोइलास थाबदा क्वालिटी कंट्रोल तौदबदगी खुदना कोइलास फकतपा यारे खुरमजरी मिडेंग ताबिरिबा सिंह तरामना उक्सरी पाउ संदोकना पिजरी मणिपुर दा नुपी सिंह बु अवांग बथाकता इकाई खुमनबगी दमक चाउथोक्सब पोई नेशनल कैपिटल दिल्ली दगी हेना नुपी सिंह मपान थोकपदा साफाई हाइना मणिपुर के गवर्नर डॉक्टर नाजमा हेप्तुल्ला ना फोंदोखरे वाफम असे हंदकता गवर्नर बु आउटस्टैंडिंग पार्लियामेंटेरियन अवार्ड पीदुना इकाई खुमनबबु मणिपुर गवर्नमेंट ना सिंदुना तरामना ओकपगी थौरमदा महांगना फोंदोखिबनी थौरम अदुदा चीफ मिनिस्टर एन बिरेन कैबिनेट मिनिस्टर सिंह एमपी एमएलए अमदी अतै मकोक थोंबा ऑफिशियल क्यासु सरुक याखी MSFDS मणिपुर गवर्नमेंट सिंधुना पांगथोकपा थोरम अदुदा गवर्नर ना महांगना पॉलिटिक्स ता संगलखिबा असे लेबाकी ओइना थबक तौबदा पॉलिटिशियन नतना तौबा ngамदबगी फिबम उबदगी संगलखिबनी कनागुंबा अमना सिनफम अमदा हेक्ता लेरबसु महाकी ओइबा तोंगानबा सकाकफम अमा सेमगतपा मतमदा मियामना खंगनबा मिसक ओइगनी मणिपुर के गवर्नर ओइना लाकलबा मतुंगदा लमदम असिगिदमक तुंबा साबा खुदिंगमक्ता खंदुना लाकली सही अमा मखाइगी मनुंगदा अहोंगबा कया पुरकपा ngamle matam amada numit takhibaga yumdagi mapal thokpa kibagi satnabi leiramba adu kokhanba ngamle manipur asi khwaidagi phazaraba state ni aihaki maikaidagi isorna mahaki damak semjaba lairai pakni haina lawi state asigi mipum khudimak tunglam chatta masek mangal purakpa mioi ngakta oirasanu haiki. People are fearless. They go out, they have a night bazaar. People come and stay there till 10 o'clock, 11 o'clock. Girls move around freely. It's much more safer for my girls than Delhi, the capital of the city. Women are very powerful in my state, whether it is Imam Market, and the Chief Minister is continuously opening new, more Imam Markets all over the state. This empowerment of women is very, very important for the development of a society. Saruk yakiba Chief Minister N. Biana mahangna sahi tara taruk rom active politics ta saruk yarakpada state amagi governor ga lengak paiba singa mot khenaba kya thengnai maduna maikai kya da apan bapi hauzik lairiba governor asi atai governor singdagi khenaba ui governor asi state asigi damak thamoi sengna khanba mioni aikhoi punamaki ima ipa amadi guardian amani haina loba yai laibaki hek lurakpa thodok wathok pumba mangonda changsinduna tanai mahaki maikai dagi su thamoi sengna government asibu lamjing liba asi laibak phabani retired tawdriba fawba manipur ge governor oina dumak leibiu haina appeal tawkhe Chief Minister na makha tana air ambulance athuba matamda thabak hognaba sem sare negrims amadi imphal da ambulance ase thamgani haibaga loinana state asida mob justice amadi lynching ase culture gum sathar palaibak thibani ain khutta pairiba police na phawba miyam mamangda mi phuba yade adubu karishu laitaba issue amagi dabak miyam na ain makhutta paiduna sathariba ase sakhatpagi khudam natte moral mangtharakpa amadi discipline yaudaba khunai amatta mangda sangsinba ngamloi punamak sing asidagi miyam na lapthokpa matamda manipur hena sakhatpa lamdam ama oigani haikhe lambi da mi phuba yade ba ain pairiba police ain enforcer ga police na ba ai khoi ge ma ma tawning tawning ba kushi to budong to we mi oi bagi respect mi oi bagi value laite budong to we ai to be da uwa to ruga da yamna naik la su khang ba yamna uncivilized ba barbaric ko bagi mong da uba ideas handa kisi international white chat khreba sati nei kai ekoi manipur dagi ne culture to wange sports to wange ekoi yam discipline level society ne kai se where is gone that all things kai chakre ekoi moral tai koi de mandar pugi mami ekoi to cham lae please don't do it behavior discipline discipline ne all society ma da koi kari gumba ma da koi competition to bunga moi kari gumba ma da mai pa punga moi discipline maintain to goda bani taksi ga si le trabe mong discipline ne all samas mi mi respect to the society na chakot kani guide sukan kan bi no and we should maintain.
United Committee Manipur UCM na sinduna ngasi konung lampakta laiba lamyan ba sanglenda 213 report of Parliamentary Standing Committee on Home Affairs Government of India haiba sidamyam gi oiba khananai na ba mifam ama pangthokre loinana tongan ba warep manga lokre konung mamangda laiba lamyan ba sanglenda pangthokiba thorum aduda UCM gi President Sunil Karam, Professor W. Navakumar, Bar Council of Assam, Nagaland, Manipur gi hanagi Chairman, Senior Advocate Irom Lalit Kumar, Professor MC Arun, UCM gi Consultative Member, Alangbam Johnson, Social Scientist Dr. Dhanabir Laishram Amadi, Atai Civil Society Organization kaya giluchingba kaya wangangki. Ngasi laukiba wari mga adudi, Parliamentary Standing Committee na submit tawkiba report adu Nagada misang sangba amadi aranba data amasung record yumpham oiraga senjinba report ni hairiba report asina Manipur State Pulana uhanba amadi nagabu na minungsi pokpinaba atamna na insille hairiba report asina Manipur bu atamna na thugaina ba khotnaba report ni haina yaningdaba utpa UCM na haukiba sahi gi December tang tarada India gi Prime Minister Narendra Modi, Home Minister Rajnath amadi interlocutor RN Ravi da pisin kiba memorandum adugi mayokta Bharat Sarkar na miyam gi mayokta sangsilakliba asilep trabadi miyam gi oiba warep lauduna Malayam gi wayal sangda wakat pa loinana apun bagi saktam kaihandana ba miyam gi achoba khongsat ama lakliba October tha phawbugi manungda satpa haina suwarep nakhe UCM gi President Sunil Karam na phongdokhibada satkadoriba khongsat asida miyam na mateng pangbina ba loinana mikup na hum sing na laina ba honasi apun bagi saktam kaidana ba madi nungsisana na lainana ba matang khudimakta UCM na honagani haiki 13 report asigi matangda warep khresigi manungda yamna khoina kitang banjarabada da hairiba report asina Manipuri state pu lan onaba abadi nagabu minungsi onaba atamnana silale haiba warep ma maram sing asina Manipur miyam amadi ngasigi miyamna hairiba 213 report of Parliamentary Standing Committee on Home Affairs Manipur atamnana tugaina ba honaba report ni haina lobuga lonana asigi mifamna reject tore miyamna loribu warep sing asi Government of India da khanganaba haibadi Manipur gi apun gi saktam bawang amatata kahendana thamnabagi miyam gi khalau puba asawa miyam gi kongchatama thasi October 2018 da satpa haina asigi mifam asina lepnare Tungda ngasigi mifam loiraba matungda miyamna 213 report of Parliamentary Standing Committee on Home Affairs Government of India miyam mamangda mai thakhe Long live Manipur! Long live Manipur! English ani ga tara manga gi zon gi tang kuntra da naurem thong khulem laikai da khulem jiten koba mioi amana mahaki makhura khulem Krishna Mohan nongmaina kaptun hat kiba amadi khulem Priyo Barta bu soghan kiba thodok adugi matang da sathara kiba case ki matung ina ngasi khulem jiten bu district section judge Imphal West ki court na mapunsi super jail da phadok pikre section judge Maibam Manoj Kumar gi court na tha asigi tang tara nipan jiten bu tongan ba ek Sahum ani murder sahum taret attempt to murder amadi kun taret arms ek ki makhada mara leire haina laukthokraba matungda ngasi mahakna phangada dandi adu court na makhata na rai pikhibani masigi matangda additional public prosecutor A Nilasandrana ISTV News ta wafam kya thamlakli Fizro to murder gi oina magila imprisonment period duga 10,000 fine oina Fizro 7 gi oina mabu 10 year imprisonment period duga lupa lising nipan fine oina impose tawri 27 evidence eki oina mabu sahi taret jail da period duga lupa lising manga fine oina da hariba fine se magi jendal thobak surga tan badudagi madugi sendudagi kakhalaganda pigadamni सरकार की एक सेक्टर दा मदु डिपोजिट तौगदमनी जेल अथॉरिटी ना लेकिन विक्टिम दुगी ओइना रुपा लाख मंगा ओना रिकमेंड तवी असी सोशल वेलफेयर स्टेट की गवर्नमेंट ना मागी फैमिली दा मागी नुपी दा पिगदमनी दुगा सोक खिबा प्रियोबंतगी ओना रुपा लिसिंग यांखै पिगदमनी हाइना रिकमेंड तवी सुमाइना जजमेंट सेंटेंस शेयरिंग सिस्टम ngasi jiten bu sairap court puthokpada khoisaunar ba miyam na mangonda phuge tawbada jiten na nupi ma makhong na kawrakpadagi miyam na jiten bu phuna na bu khotnabadagi police na control tawkhre Panbayay sahi sigi Julai tang kun tareta su khulem jiten hai ba mioi asina mahaki makhura khulem tombabu Langol game village ta nongmai na kapta na hat khibagi thodok amasu laikhrabani
Saukhat thorangi thabakta quality da compromise tawroi haikhrabasu lambi koilas thabada quality control tawdabadagi khutna koilas phakat pa yare sagolban lambi dagi uripok taba Patsoi Kendra में सगोलबन केंद्र अनिगी लोना बदल लेबा तेरा लौकराकपम लेकाई की लंबी की कोयलास थाबदा क्वालिटी कंट्रोल तौदबदगी कोयलास थारिबा अदु खुदना फकत प याखरे ISTV न्यूज ना फंगबा पाउगी मतुंग इना लंबी की कोयलास असि ngarang ahing थाखिबनी हाइरी ngasi ayu mapak फकत प याना लेरमबदगी लेकाई मियाम थोरक्तुना लंबी थिंगबगी खोंजंग फावबा चंगसिलुरे नौना अमुक हन्ना कोयलास असी थाननबा मरी लेनबा सिंग खंगहलगनी हाइना पात्सोई केंद्रगी हानगी MLA सपम कुंजो किशोर न मियाम द थाजबा पीबदगी लंबी थिमुगी खोंजंग हंदोखरे सपम कुंजो किशोर न फोंदोरकपदा कोयलास थाबदा क्वालिटी कंट्रोल तौबा वाटपा मानबा सिना पाइखलिबा सखत थौरांग सिंग असी मियाम द लाना उहले हाइखी इसमाइना लंबेन खर सेम चरांग न बथोकजे असी आमना तहनजनंग दबने अदु कंट्रेक्टर ngaktal sogena pangtai tainaba nongaite maramdi injina ngaktal pangtai taina solution lam poroksi criticize sogena to solution lama anaina sima social work to jaba moina ne lecture madudi masigi thabaksa entral stress arang thagi pingche masi amona kothoga hajabda fokaira ga masi halan ba jima ai mari leinaba bibak singa mari leinaba minister singa wa thamjage तेरा आइडियल क्लब के एडवाइजर न फोंदोरकपदा क्वालिटी कंट्रोल तौदबदगी फिबम असि ओयरखिबनी सेंदोंगी खलगा मियाम उसितब मौंगदा असिगुम थबक खुतौ असि यानिंगदे मरी लैनब सिंगना मियेंग संगबियु हाइना फोंदोरकली सिगुमसे मसी लेकाई सिगी अखोई की प्रजा के दमदा अखोई पब्लिक प्रॉपर्टी मियाम से पूरा हात लेबा अदुना तौरिबा कुलास अखोई ब्लैक टॉपिंग तौरिबा नमुना से मसी अखोई याजनिंगदे मसीना अखोई की लेकाई जिबु उचित होइदबा मतम जिगी चौकलबो मयाम जिदबा कैसु लेतना खनबा अदो अहिंग द मी कनासु लारोय हाइदना एज तौगे मथागुम तौबा लेकाई जिबु सिंगनबा अदुबा मखल की एकाइनो ब्लैक टॉपिंग ने हाइना इना थमजगे अमरोमदा कोयलास फकटपगी वाफम अस्ति येंगसिलगनी जेक्सिनदबा लैरमलबदी मरी लैनबा ऑफिशियल सिंगी मथक्ता एक्शन लौगनी कंट्रैक्टर के असोइबा लैखिबरा हाइबदुसु थिजिलगनी मियामगी अपाम्बा सबसाना पीननबा कोयलास फकटपा मफम सिंग लौथोकलगा अमुक हन्ना कोयलास थारगनी हाइना वर्क्स मिनिस्टर TS बिश्वाजितना फोंदोरकली सैदंगारांग थारकांदा अखोई कोयलास फकलिसी करम मरमगिनो नद्रगना अखोगी लैरिबा डिपार्टमेंटना अखोगी सुपरविजन वाटपदगी लैफुन मसी कोयलास हाइबजी मसी फकले हाइदना अखोइना एज मिनिस्टर अम ओइना हाइर अखोई डिपार्टमेंट बु नत्रगा भवन कंखटपगी वाफम नतबिदा मसी समटाइम समोयर अदम अतोप नेशनल हाईवे की रिपोर्ट दुम थोई अदुम थोक्तब नते अतोप स्टेट दुम थोई अदुबो अखोगी सिलेदि लैरिबो पुन ग्यारिंगै थोक्तनबा हाइदना अखोइना राउंड क्यारक अखोई इंजीनियर सिंग सुपरविजन फजन तौ मरमदी अखोगी कोयलास हाइबसी मनुंग चोलगा लेरगसु फकलै अदगी इफुल लेरगसु फकलै मदुमंगना कोयलासु क्वालिटी याउद्रे हाइबदी नते अदुबो अखोई हारिबा सिगी मतंगदा अखोई मरी लेनबो ऑफिशियल से अखोई कौदना तौरे अदुबा यामना साथीना सुपरविजन याउदबो ओरगदी मदुदे पूरिबा एसो एदु अखोई एक्शन लौनबगी अखोइना प्रोसीडिंग अमा लौखसी हाइदना रिपोर्ट पिरो हाइदना अखोई हाइजगरे अदुगा लोनना तौरिबा कॉन्ट्रैक्टर दुसु मतुंग मनाव सिगी लेरि पोसि मागी अरानबा लेरमगदी मागी मथक्तसु अखोइना करी मागी एग्रीमेंट की मतुंगिना अदु हौनबगी मतुंगिना अखोइना गनोसु करी तौबो यागदगे हाइबदु लैगनी अदु याद्रिबा पुनम मतुंग दु फगलले हर कांदा अमुक फजना अखोगी अकनबा सुपरविजन की मखादा फजना कोलासु थाननबा होना जगनी अदुना मयामदा अखोई नुंगाइतबा लेरमगनी लेकाइगी ओइबा थबक्ता सुकुमा थोलकपा हाइबसे अदुबु मदु पुनमक्तु फादमिनरे हर कान अखोई डिपार्टमेंट की सेमक पोस्ट कॉर्पोरेशन पीबीओ हाइदुना आई थमजगे चेरक्सिदा ngarang numidang koilas tharamkhiba lokrakpam lekai nauremthong khagempali phawbugi lambi asi lekai miyam amadi thabak adubu suriba contractor ga yanaraba matung semjinba haukhre thabak asibu suriba contractor wahengbam sanaton maitai na phongdokhibada ngarang nungthil pung 3 dagi nongalamdai pung 3 phawba koilas thabagi thabak sathakhe labor singwabadagi koilas thabagi thabak asi mafam kharada phajadaba yawramle maram asina lekai miyam ga khanaraba matung makhatana amuk hana koilas thabagi thabak sathabani phongdokhi अखोई ngarang जी अखोई पुंग 3 मखाई साइदगी अखोई थबक सुबजे सिगी थबक से हौरकबनी वाकसे अदो नोंगामदे पुंग 4 मखाई फाबो सुजे अददा लेबर सिंग जी अखोई गी लोसलमदागी खतंग वाबना हायगद्रा अम तबुना हायगद्रा अखोई तेको चाइबो खोपा खतंग फजखिद्रे अदो फजदुदा नोंगालगा अखोई गी फजदबनिना लेकाई क्लब ना अमोंदा पाव पिरक्तुना अदो सि नौनामो अखोई गी क्लब की सि सेक्रेटरी ग लोइना अखोई नौना ngasi फजना मुक सेमजन जबने
अमरोमदा आइडियल क्लब तेरा कैथेल के सेक्रेटरी अयेकपम लेम्बना फोंदोरपदा ngarang nubidang tharamba koilas asi kaibadagi miyamna pendaba leiramba adu amuk hana ningthizana thabirakpagi damak mari leinaba singda thagatpa phongdokhi sab singrang ahing thabajane si nungalakpada class tharamba adagi class sab miyam sing public miyam si class kai kholen kamde miyam lakpadi thoi ye ga class kai khotna adagi pot mong ta da udagi khoina lambi si mati am khoi thinjure aduga थिगा कौन एसोजना कौरकान थबसे फजन सुबीना है नौना कोई थाबी खोपी हजिक तौसी पेलेना प्रजा हाफे मोट थम्बी है हजिक तौरी थबसे यारे तेरा लुक्राम लेरक हयेंदगी ब्लैक टॉपिंग तौबा हौरगनी हौजिक लंबी सेम्बी हाइदुना लंबी थिंजनबी खोंजंग चंगसिलिबा हंदोकपी हाइना पीडब्ल्यूडी के असिस्टेंट चीफ इंजीनियर 3 टी रोबिंद्रो कुमार अपील तौख्रे ngasi ISTV न्यूज का उनखिबदा रोबिंद्रो कुमार ममांगी बजेट यावरबा लंबी सेमजिनबगी थबकसिंग अयामबना लोइरे लंबी खरदी नोंग ताखिबना मरम ओइदुना सेम्ब लोइसिनबा ngamkhidabsu यावरी मसिगी मतंगदा मरी लेनबा कॉन्ट्रैक्टर सिंग कौदुना वारी सानरबा मतुंग अथुबा मतमदा सेमजिनबा हौनबा खंगनबा लैख्रे लोइनना लंबी खरदा पोट होल लैरिबा सिंग मेंसिनबसु पक्ताक पीख्रे हाइरी महांगना मखा तारादुना वर्क प्रोग्राम दा यावखिदबा मरु ओइबा लंबी सिंग मथंगी बजेट हापतुना सेमनबसु होनरगनी हाइखे मरमसिना लुक्राम लेरकी सेम्बी दबगी वाथोक्ता लंबी थिंजलिबा असि नोंग ताद्रगदी हयेंदगी सेम्बा हौरगनी हाइखे नाकल अमरोमदा तेरा लौक्राकपम लेकाइगी लंबीसु असोइबा यावरिबा मफमसिंग सेमजिनबा हौरे हाइखे नोंग चुरदी कोलासु थाबा यादरमिना थारगसु फजरोइदबा कलोइदबनिना अखोइना इंजीनियरनसु नोंगदो हांगा थाव हाइबगी अखोइ इंस्ट्रक्शन मखोइदा लैगिबदुना मोइना तपथखिबनी हौजिकति नोंगजो हांगाबनिना अखोइना सोइ अखोइगा पाउ फाउनबदा मोइ हयेंमक हौरगे हाइबगी मोइगी लोइनमक सेम साबा लोइरेना पाउ पिबिरे अदुना प्रजानसु लंबी थिंगदुना थम्बिदु खितंग हंदोकपिरकांदा मोइजु थबक सुबा मतमदा अदुम क्वालिटी मेंटेन तौनबा अदुम अखोइदसु अदुम हाइबिरो मोइना करिगुमा तौद्रगसु अखोइदा पाउ पिबिरकांदा अखोइना लाकांदा अदुम खुदकता तौनबा अखोइदुम सिनजागे लंबी खुदिमक यामना नाना कोइलास फजना थारकांदा लैबा पामे हेबसु पीडब्ल्यूना खंगदब नते लैरिबा बजेट यावरिबा पैसासिना कोनबा लंबी खतम टारगेट तौरकांदा लोइसनदबा यादरने दुंबा लंबी लोइनमक तौबा ngamde यामना मरुएबा दरकार लेबा सेलेक्टेड लंबी सिन खलगा थबकसे पाखेचबनी पाचोई एसिगी मनुंग सनबा तेरा लुक्राम लेरक्तगी संगाई प्रोगी सेंट जोसेफ स्कूल फावगी लंबी असि फत्तबना मरम ओइरगा लमदम अदोंगी मियान लंबी थिंजिनखिबदगी स्कूल असि अंगांग पुथोक पुसिन तौरिबा वैन गाड़ी सिंग अवाबा कया मायोकनरी हाइरी हिरम असि मतंग स्कूल असि वैन एसोसिएशन के एडवाइजर टी मनी मोहन पौमी सिंग फोंदोरकपदा अथुबा मतमदा मरी लेनबा अथॉरिटी ने लंबी असि सेमजिन बियु नत्रबदी महिरोई सिंग थिंदोक थिंजिन तौबदा अमदी चथोक चसिन तौबदा अवाबा मायोकनरी हाइखी सुखमरुबा लंबीसी मतम कयागी मांगदगी सेम्बीदना लैबसे पेंटी हाइद्रा लोकाल मेरकी माइबेन सिंग माया पाइबी क्लब मयाम सिना क्वेश्चन नरगा हुजी लंबीसी थिंगमई कोंजों तंगसेमिरे थिंगबसिना मरम ओइरेरगा अखोई स्कूल वैन ट्रांसपोर्टर सिंगसिदा खुदोंजादबा कया मायोंगनारे मरम परमक्सि लैबना अथॉरिटी का लोकल की क्लब माया पाइबी सिंगसिगा यानाबा अमा पोरक्त्रिबाउता अखोई ट्रांसपोर्टर कांबु सिंगसिना स्कूल सर्विस तो बसे मतम खरगी ओइना यादरी बोबा मतम खरगी ओइना लेप तारे हैबा खुंजंग जा खोजु संगसिंजरे अमरोमदा मणिपुर लैरिबा मरु ओइबा लंबी खरदी लैंगाक नमियेंग संगदबदगी लंबी की फिबम नोंमनोंमगी सोक्सिलकली दिदिम लंबी मतम सांगना सेम्बा लोइसिनबा ngamdabadagi लंबी असिदा एक्सीडेंट थोपगी सांग हेंगलकली लंबी असिगी नागेता लैरिबा मियाम अमदि लंबी असिदा सथोक ससिन तौरिबा मियोइसिंगदा खुदोंग सादबा कया मायोकनादुना लाकले पनबयाय हंदकता चीफ मिनिस्टर एन बिरेना वर्किंग सीजन लाकलबनिना मणिपुर की मरु ओइबा लंबी कया फत्रिबा असि अथुबा मतमदा सेमजिनबा हौरगनी हाइना मीडियादा फोंदोखरबनी सोशल मीडिया की पर्सनल लाइफ इमुंग मनुंग की ओइबा वहाई वता सिजनदुना कमेंट पिनरकलबदी तुमिना लैथोक्लोय हाइना वर्क्स मिनिस्टर टेस बिस्वाजित फोंदोखरे ngasi sanjen thongda leiba maha ke quarter da pangthokiba pamui singa unabada minister na makha tana phongdokibada social media da comment pibagi matang asi mamang da su chief minister na mioi kya phagat pa laikhrabani maha ki kendra da lambi ama semagi matang da individual mioi amabu mahang na phahan gadori haina social media da comment pinarakliba asi individual mioi ama khakta natte mioi khara da wari sanana ba kokhat hanbani madusu social media da comment piba matam da
constructive oiba comment pibagi mahuta migi imung manungi amadi nupi angangi wahai wata sing palakpa comment pinarak padagini maduda yauriba mioi group adu kokhat hanbani lanai nungai nadaba karisu leite haiki amaromda Facebook account Irendro Leichombam Kowa mioi amana lambi sembagi minister nami phale haiba aduga kanglei media da iriba adusu achumba khanglaga ibiu haiki masigi sumathakta minister na akiba leirabara haiba wahai ama sizinariba asisu mahak masagidi achumba tawbada akiba amata leite haiki amaromda manipur.com kowa amana BJP party asibu pallaga lana uhannaba nata oidaba wanganglabadi logi khuthangda action lorok loi hainingai leite haiki mob violence control and the provision bill na ngarang akogi masi tai fadana mob tawr iba lekai de tawri punam ki tawdana ba amade control tawba ngamna na prohibit tawba ngamna na bagi dangta cabinet na loading gi charak sita akogi amna nungai taba thogdo amana akogi isagi kendra su oiba common gi mafam amada akogi leriba kolas thabagi thabak ama praja singna lokhat pado akoi mamang da hana appreciate tawgi bagi amade amogi thagat pagi akoi sarkar gi maikai tik su phongdok ki leigrabani adubu yamna nungai taba pot amada social media da police na mi thajalaga lambi sembagi damakta phahan bire hadana lana sandok proje masi laiba gamna thibani koi social media user sing adu amadi akoi thongju kendra gi manung da leiriba maruina khomman gi jaga da leiriba praja sing da aina sengdok chaning bade akoi na sarkar na ngasai aina panjagi ba akoi kolas thabagi matang da karib mari lene de aduga masigi matang de criticize tawi bada su akai ba lejete tawudabu akoi gi mi gi imung manung gi nupi angangi ngangbu yadaba wangangu ba amadi personal oiba pot ngang gi damakta masigi tangai fadana masigi leiba potsi arana asum je sengdok nadragadi prajada lana chakrani haibagi damakta masigi case lokhakibani lokhaliba case na mabu jel namthalani nadraga mabu halani nadraga phurani haibagi wafam leite tawriba punamaksi mi amakhakta nate group to the pulliba nata oidaba comment piriba group chingdo adu sinaba yadaba wahi wata sinariba mioi singdo adu khakta akhoi ngasi hairiba case banana bagi damakta tawjagibani haiduna thongju kendra gi praja sing punamagna akhoi khangminasi Nakalamaromda master role da thabak tauba workchas da thabak tauba amadi court case leiriba thabak singidama union semlega sel khomgatle haiba sarkar asina khangbangamle madu taubiganu thengnaba thoklabadi fagani thabak sangadaba kanguna su thidok piu hayeng pi khraga sarkar da tainabiganu haiki mahangna makha taraduna corruption haibasi hanadagi loina duna laklabani hek tokpa haibasu awaba oigadaba thabakni sarkar asina su tamna muthatnaba hotnari haiki rol wak chargi amadi hariba aina ngasai ngangjigi ba state chanba praja singna chu hariba kanagum masing da pesa khayona lakpa matamda masu isa na department gi mari lena ba authority singda chumbra lanbra kari gi damakta no pesa khari se haibasi fajana tin jotha birakanda paisa khaibo orachu ama torachu maram chadana tawba punamak singse thidok piu haidana I praja mayam da appeal tawjari aduga masi khagira matungda hayang government da blame tawbagi thabak tu de akoi government na lauroi tasu taroi bharat ki prime minister gi leiriba thoksil makhada muthananaba minimize tawnanaba honariba post akoi state sarkar na chu siri evidence singna luching sarkar na chu handanaba honari ngi cherak singda sigumba hengkatnaba amadi socially crime commit tawnaba tholapoj laibak thibani amadi corruption haibase akoi khudakta muthalani haibanate akoina tonganba planning ama torkanda tamna handaraknabagi akoi planning paikhattaba nate khudakta muthatlo haibadudi aduga muthatle haibasu haijaroi muthalo haibadu su akoi ngamoi aduna masidi tamna gradually loigadaba pose praja mayamna akoi khangina si haidana ai ngasi tanja laujaraga ai singdok chabane Sahi khudingi pangthokuna lakpa haikru hidongbagi thoram ngasi sagol bandalaiba thangapata pangthokre Bijoy Govinda Sebayat Committee na senduna pangthokiba thoram aduda Manipur gi Governor Dr. Nasma Heptullah Sagolban Kendra gi MLA RK Imo Tourism Corporation ki Chairman Dr. Sapam Ranjan Wangoi Kendra gi MLA O Lukhoi Lilong Kendra gi MLA MD Abdul Nasir Susaruk yakhe Nat ki oiba Laishon Tinson ga loina na pangthokiba hiyang tanaba aduda Sagolban Nepra Menjor Lekai gi W Debras na luchingba timna winner oikhe winner oiraba timda governor na certificate amade sel oina lupa lising tara manga khusinakhi aduga runners up taraba timda sel oina lupa lising tara khusinakhi thorom aduda wangang laduna Manipur gi governor Dr. Nasma Heptullah na haikru hidongba si Manipur gi itihas ka sagon aduna laklaba yamna maru oiba numit amani festival asi kumhai khakin natana mitai jati culture amasung tradition ga mari leinaba kumhai ni nakal amaromda handak Manipur gi weightlifter Saikom Mirabai Sanuna Rajiv Gandhi Khel Ratna Award fanglakpada thagat phongdokhe loinana Manipur gi itihas ka sagon aduna lakpa haikru hidongbagi winner amasung runners up singda selgi mana lising tara manga amadi lising tara kumsi sahidagi hauraga leptana makha tana adumak piragani haiki
It was a very, very nice day. I'm very happy that I'm participating since last year. And I also congratulate Mirabai Channu for getting Rajiv Gandhi Award and Khel Ratna. She deserves it very much. My congratulations. Amaromda ima imoinu thogal thosil kanglup kanglaipak lamlai na susenduna sahi manga leptana pangthoktuna lakpa hikru hidongbagi thorom ngasi lamlai gi salampata tarurak subu oina pangthokre thorom aduda moirang kendrugi MLA P Sarat BJP gi executive member KH Ibomsa amadi atai masak naiba myo kya su saruk yakhi KS Ibomsa na thorom asti Nat yokhatnaba amadi lamlai kendrabu hena miyam da khanghanaba pandamda pangthokpani haiki MLA P Sarasandrana Manipur bunat kilamda masak taksi hairabade hiyang tanaba natana atai kumhai leite kumhai asi hena pakthok sauthok handuna malemgi miyam khanghanba sangi mathang sahida hena sauna pangthok haningi haiki Mamakari yang tanaba ba tradition se ekul loi dabari kaiguba jati amagi parampara jati amagi phajaba jati amagi mapangal jati amagi identity si mayam da tak se na haidu tarabur de asu bayam tanabugumba macha mayam singasina at the same time kasi ko mang da prajar be artist sing na sakri be se yang su sagri jagoi suma mayam sina ko gelam da masi ki sakta ka dori bani Professor AP Pandena Pro VC oina hape haiduna order thoklambagi matung inna Professor Zugindro amadi Professor Syam Kesona thabak join tawba lakpada MU da irang thoke tawrambadagi Professor Zugindro Professor Syam Kesho amadi musu ani gi marakta gyan tana wari sanaraba matung Professor animak na hauzik MU gi oiriba issue asiga mari lainana sathariba inquiry asida support tawragani haina yanaraba matung hanakre hairi paumi singa unabada musu gi President M Dayaman na Hauzik Manipur University ki fivam asi hanagi matogum lakliba matam asida Professor Pandena lip manungda Pro VC oina khalamba Professor Zugindro Registrar in charge oina khalamba Professor Syam Kesho anina ngasi University asida laktuna miyamda Sayet naba ama thogan kiba si laibak thibani lakliba wafam di lipte laiba mioi amana karamna MU gi Pro VC pubagi order thoglibano masi logi wangmadani Ministry of Human Resource Development na University asigi oiba phibam asida lakliba September tang 12 fawagi manungda sabsaba clarification ama piraktrabadi makhatana akanba khongjang changsilagani haiki खुदिमक्से MOA दगी लौबिरे अदुग MOA द यावरिबा पोतो रिगार्ड तौदकांदा अखोई सिचुएशन जे खंगदबगी मवंगदा प्रोफेसर बिसना ना केन अखोई यूनिवर्सिटी की वाइस चांसलर इंचार्ज ऑन लेरिबे से एक्नॉलेज तौदबा अदुग प्रोफेसर दोरेंद्र जितना अखोई रेसा इंचार्ज ऑन लेरिबे से एक्नॉलेज तौदबगी मवंगदा अखोई से थोलकबा से मसी अखोई यूनिवर्सिटी अखोई MHRD की माइकै दगी मसी यामना सोय अम खंगे मसी याम थुना अखोई डेट 22 फाव मनुंगदा मसी की क्लैरिफिकेशन अम कपिबम थोई हाइजबनी लोनना याम सेंग हाइजबता गदी मसी अखोई MHRD की माइकै दगी अखोई थौइना अखोई यूनिवर्सिटी से कहता रे यूनिवर्सिटी से तंदु लेता द फिउ मम खत लेहला कान यूनिवर्सिटी से सिगी मांग न केगुम खर सिलबर हाइबगी चिंगनो फाव अखोई यूनिवर्सिटी कम्युनिटी की माइकै द फिल तौजे हाइजबता Amaromda Professor Zugindro na hauzik MOA ama sign tawnaduna laikhrabani Professor Pande asi on lipta laiba maram na Professor Pande na thoklamba order adu lawba yaroidaba phibamni amadi inquiry asina lawrapa decision atuda karigumba amata yatpa tawroi haike MOA agreement ama tawnakhrabnina masida laiba agreement dugi matungina akhoi laiba Professor Pande se on limni ade on lipta lainingida man tawba thabak chingdo akhoi logde aduna mai manungda tawriba akhoi provide answer bu khale ama boire samna habe madu de chana roi na habigi mongni inquiry je phajana dum tawgisi tawroi matungdana akhoi position la lakpad moi objection am ta leiti na iba Ziteshwar Satish Prem Ranel amadi Naubi Mihata Senaba Singh Sarak Pigadabani amadi Manipur dagi afaspa lautokadabani haina ngasi sutongan tongan ba mafam singda wakat mifam sathakre ngasi mioi asigi misi gamari lainana sem khiba JAC na Lamboi Khongnang Khong maning lekai gi maira paibi singa khusam naraga Lamboi Khongnang Khong da wakat mifam sathakhi wakat mifam aduda amuko gi Vice President MC Madhu Chandra amadi Kohar gi Chairman Fulindro Konsam resource person oina wangangki Indo-Myanmar border की मनुंग सना कामजोंग डिस्ट्रिक्ट की नकनना लैबा border pillar number
Marifudrat Taret ki Manakta Leba Myanmar gi Ongzia village da bom pokhaibadagi PLA gi kadar ahum laikhidre hairi thazaba yaba pau amagi matung ina sakti leba IED ama plan tawna bohona bada pokhairakiba oiramba yai hairi thodok aduda PLA gi lanmi ahum sikhibaga loinana ani amana aruba phibam da sokre hairi thodok aduda laikhidraba kadar ahum adu Mangba Syam amadi Nandu oigani hairi Amaromda Assam Rifles tagi phangba pau amada Kamjong district ki manung sanna leiba mafam amada plan tawna ba thamlamba sakti leiba KG ahum lumba remote control improvised explosive device Assam Rifles ki kangbuna recover tawba ngamle hairi sakti leiba bom adu Khangpat Khullen amasung Kamton village ani gi marakta plan tawrambani hairi Sawalmang dagi Imphal East District Hospital hongdokani haina tawramba adugi wathok kamari leinana State ki Vigilance and Anti-Corruption Department thigatpa haukibaga loinana mioi manga tha asigi tangkun mathoge ayuk pung tara mathoi tabada department asida masa laknaba khangan khre ISTV news na fangba paugi matung ina masa laknaba khangan khraba mioi sing aduna Khewa company dagi Laisham Sanjoy yumnam patlo dagi wahengbam ibomsa Khewa company dagi wahengbam Devananda Sogolmang dagi Thoksom Nivedita amadi Sogolmang dagi Mongjam Sam Kauba mioi singni makhoi bu masa laknaba khangan khiba order adu Sogolmang police station gi khuthang da pirakhibani hairi panba yabadi masa laknaba khangalakliba asida yawri bi Thoksom Nivedita kendra gi MLA gi loina bini hai makhataba pawbiza dringaida attend break amatang lawzari Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Medillion Ambulance Services Manipurna miyamgidamak hodokchare 24/7 ambulance service masida hospital amadagi hospital amada patient puba yumdagi hospital da puhatpa yumda discharge tobagi puthaba amadi Guwahati na chingba Manipur gi mapalda chatpagi ambulance sing phangbiragani miyamna pijariba ambulance ki number sing asi save tobiyo amadi call tobiyo Medillion Ambulance People Ambulance Breaking news, Overseas Point in Imphal is about to change lives for many in Manipur. Overseas Point provides all you need for world-class education and jobs in advanced countries. Dr. Raj, the Canadian immigration consultant, is now in Imphal. Visit Overseas Point for a free assessment and first consultation today. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Maitram. Goods and Services Tax GST da register tawiraba taxpayer khudingmakna matam chana GSTR 3B monthly return file tawiyu August thagi GSTR 3B return file tawbagi aroiba numiti lakliba September gi tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Khanganjariba Department of Taxes Government of Manipur. Being natural is a way of life, and food that is naturally beautiful, full of nutrients, with no added chemicals. Eat real food and live an organic life. Stay healthy, be organic. Amukana taramnuk sari makhataba pao. Public Works Department ki engineer singi anova project ki oiba numit mangani sathagadaba training kam workshop ngasidagi haukre PWD ki conference hall da pangthokiba workshop asida PWD ki project implementation limit ki project director Yumnam Joy Kumar amadi atai mari leinaba engineer kya susar yakhe Joy Kumar na phongthokibada hauzik project singi work cost hengalakpa se apiba matamda loishinduna work cost hanthan baga loinana modern technology season aduna hena mapung phana thabak sing pangthoknabagi damak training program assistant bani haikhe Project si magi matam chana adagi paisa si leriba sanction dagi hengatandana within the budget within the time madaka kamai toraga kamana management toraga lotion hangadagi habdugi technique mayam ama koi mapandagi key expert mayam ni ekanda khoi anova changaiba khoi young engineers inda adugi workshop ke training ama pibani
Numit mangani satharakhiba Iboton Sana Girls Higher Secondary School gi National Service Scheme NSS Unit ki kem ngasi lushin khre kem lushin bagi thoromaduga mari leinana Iboton Sana Girls Higher Secondary School na Sizo Hospital ga khusam naduna voluntary blood donation kem amasu pangthokhe Life Savers Manipur gi members sing oza sing amasung mahiroi sing na EPK school gi principal in and Prem Pyari Debina Fongdo Kibada Mahiroi Singna Education Khakta Natana Discipline amasung extracurricular activities sing takpiduna makhoi gi career da suhena kana fanghana pantamda khongthang nasi lokhat pani haiki Myanmar da India gi Consulate General of India oina leiriba Nandan Singh Baishora ngasi Manipur Entrepreneurs Association senduna classic grande da taram okre Amya Tagel Industrial State Tagel Nasinduna Pangthokiba Thoramasiga Mari Lenana Nandan Singh na Fongdokibada Myanmar amasung Manipur ga hanadagi hoduna yamna aphaba mari leinaduna lagli Bharat ki Prime Minister Narendra Modi na Inglising ani ga tara tarukta Myanmar da lakhibada border trade commerce tourism amasung cultural yauna hena aphaba mari leinaduna Kanaba Singh Pangwinabagi Tabak Singh Pakhatpaga Loinana online visa ki khudong sabal leiba hoduna leibak ani gi leinari ba mari fagathan bangambaga loinana Manipur government ki maikai dagisu cultural accents yauna Nungsi sanabagi mari sing hena sasilakli entrepreneurs singi oina sukana bathabak kaya paikhatli haiki JCRE Skill Solution ki Training Center mangasi segmai da kendra asigi MLA Haikam Dingona hangdokre Training Center hangdopagi tharomadu da JCRE Skill Solution ki Director amasung Chief Executive Officer L Niranjan Segmai Nagar Panchayat ki Chairperson KS Solendra amadi Khurkhul Gram Panchayat amasung Kangla Tongbi Gram Panchayat ki Pradhan Singh Susar yakhi MLA Dingona Manipur da resource laitaba amadi thabak phangdaba miyoina hena leiba maramna asigumba skill training program asi yamna maru oi haibaga loinana training asidagi trainee singna masana masabu thabak pizaduna Senthok lambi semjaduna society asi saukhatnaba honaba mathau tai haiki Lamyanba Irabot Ningsing Thoram Observation Committee na leptana satharakpagum handak sahisu kaibi mana singda leiba Lamyanba Irabot ki khubamda hayeng Lamyanba Irabot Ningsing Thoram pangthokadoriba asida lup khudimak na mateng pangbiu amadi tangai phadabalenga ki oiba issue da ban na chingba tawrabasu mari leinaba singna komthok biu haina Lamyanba Irabot Ningsing Thoram Observation Committee na khangalagli Gari masada silencer pipe semdoktuna ahoba makhol thokhanduna noise pollution thogaliba gari singasi Manipur Pollution Control Board na City Police ki matenga loinana Nagamapal Kangjabi lerak masinda drive sathaduna gari khara phagat khre amaromda auto rickshaw singsu maikhu thokpagi sangsu yengkhi Systematic Voters Education and Electoral Participation Program gi makha the District Election Officer su oiriba Thobal gi DC na sinduna We Are Registered Are You Haiba Timda Miyam the awareness piba khongsat amangasi Thawal Mela Ground gi Thawal DC Complex Hawstat Kre khongsat adu the Thawal gi DC S Rosita Thawal gi ADM L Radhakanta SP S Gautam Susaruk Yakhi DC S Rosita na khongsat asi Thawal amadi Kaching District ani gi manungda leiriba Assembly Constituency tara gi voter list chanba yaraba kayabu voting right ki maramda khanganba aphaba mirep khanbada masa masa gi thodang tangai phadaba khanganbani Sahi asi Mars ki tang ama phawbada masagi chahi taranipan sugada miyoi singna form number 6 season aduna sahi asi October ki tang kuntra mathoi phawbada voter list chalhogna bohona biu haiki Adolescents for Social Change haibasida numini sum sathakadaba national seminar among asidagi Asajina complex ta leiba college seminar hall da hokre RK Sanatombi Devi College of Education sinba seminar haldopagi tharomda social welfare ki secretary Jacinta Lazarus, Indian Institute of Mass Communication, New Delhi ki hanagi Professor Dr. MC Sekhar RK Sanatombi Devi Education Institute ki Management Committee ki Vice Chairman T Asa Devi amadi Manipur ki mapandagi lakpa resource person kya susaruk yakhi Pangthok liba seminar asigi matangda Organizing Committee ki Convener Dr. RK Sujata Devi na fongdorakpada Adolescents ki matangda mama mapa sing amadi oja singna kari thodang logani haibasta hena khanghanaba pandamda seminar asi pangthokpani haiki Rashtriya Portion Ma National Nutrition Mission ki thoram ama ngasi wangkhai kaithal da leiba Naharol Sintha Kanglup ki hol da pangthokre ICDS project Imphal East to Kairau Bitrana Sinba thoram adu District Project Officer Imphal East KS Barpananda CDPO Imphal East 2 GS Medani susaruk yakhi thorom asigi matang da Kairau Bitragi Supervisor M Ibethoina angang ama haksang phanbada mama oibi singi thodang yamna sawi adumapu aphaba sinjak darkar oi haiki Thabu mama chupna sathagadori balamyan ba irabot puning sing ba tha asigi manung sanna
Hayeng Yawol Mitam Kiba Numit Haiba Thorum Ama Pangthokani Haina Proletarian People's Democratic Union gi President N Megasandra ngasi Kaisampata leba Union asi office ta pangthokpa paumi singa unabada phongdokre Thorum asida Manipur da base tawa media house singi editor Nipan ikai khumnaba utkani haiki Nujabagulina Hauji Manipur ki pin samti electro ki media singna Lori ba thodang asibu ikai khumnajaradana organization marinas kun semjaba lamjan ba irabot ningsing Thorum pangbal kanglup haina semjeraduna sigol balu singlen asigi thabumama balan pangtokbagi yamne hen maru oiba hayung sikhoine lawjeraduna pangtok sagadoriba thoromni India pumbada sathariba swasthya seba gi saruk ama oina ngasi ningthaukhong municipal council gi ward number 13 gi manung sanna leiba tidim road tagi Mangol Nganbi College Road Taba kilometer ama makhairom sangba lambi asigi amot akai singdokre ningthaukhong municipal council amadi project canal da leiba nga phaba gi sinpham da leiba myoi singapur na pangthokiba thorum aduda ningthaukhong municipal council gi ward 13 councilor singsu saruk yakhi loinana akoi bagi phibam luna na thamna na ba kholau kya so lauki Pradhan Mantri Ujala Yojana gi makhada gas connection pi bagaloinana cylinder amadi gas to beneficiary humphudra da yanthokpagi thoram ama kumbi kendra gi manung sanba ithai khunau bazar da pangthokre Phawbaksau Indian Gramin Bitrek Imphal West ki Thoksil makhada Wangu Gram Panchayat ward number amadagi taruk phau gi manung da leba beneficiary singda khudong saba phanghanamba gi thoram aduda Phawbaksau Indian gi proprietor Thongnauzam Jitena beneficiary chamri da khudong saba asti phanghanaba honari haiki Maring Naga Baptist Association ki tayat suba pastor amasung church leaders singi conference amasung Maring Theological Association ki marirak suba mission conference kam general assembly haukiba tang tara nipan dagi hauduna Laising Kangsang Baptist Church ta chathari rightly dividing the world of Truth haiba team the pangthok leba conference asida pastor sing amasung church leaders singna miyam da ishor gi paujel sandokpada tawgadaba amasung tawroidaba singna akhang ahi singna takpa mayam ama khana nainaba loinana sana khotna bagi thorom su pangthokli thorom asida church humpu rom dagi lakpa delegate chani humpudra rom na saruk yakhi Bisnupur Commando amasung taruk suba Assam Rifles ke apunba khutpu amana irengbam Makhalaikai da thiba humbagi thabak sathabada UNLF ki mioi ama fare hairi faraba mioi adudi Thiam Azid Elias Wayan ba sahi kuntra apokpa Mani Babu irengbam makha maning laikai dagini hairi National Nutrition Mission Manki Saruk Ama Oina Public Health Engineering Division Thobal na sinduna ngasi Khongzom da leiba Lalit Madhu Sharma High School da nongmagi oiba awareness program ama pangthokre awareness program adu da tongan ba resource person singna wangangkhe thorom adu gi chief guest oikiba DC Haubam Rosita na Mahairoi sing na haksang phana na da yekta na lainaba gi dama khaksel gi tangai fadaba niyom singa ngasat kadabani saksa jingeda khutsa sengna hamdokadabani haiba wafam phongdokhi Manipur Sarkar gi employees sing amasung pensioners sing da taret suba pe gi kana ba phanghallu haiduna M2 amasung MGO gi apunba JAC na sangsiliba khongjang gi sarugam oina ngasi Chandel district da department kya da thabak toriba employees sing na wakat mifam ama district asigi DRGA training hall da pangthokre JAC gi general secretary LB Ken na phongdo kibada JAC na taliba demand asi chief minister na akan ing sangbiduna athuba matamda pithok piu haiki Joint Administrative Council of MGO na Manipur da laiba employee section khudimakta amadi pensioner singda amadi family pensioner singda abai 7 cent pay kanaba maroina 7 cent pay January tang ama 2016 dagi with area yauna abai 7 cent pay ki kanaba si phanganabagi abai Manipur government da matam sana dagi abai yamna jamabi oina changchalapa khongjang Pai demand tawra lakpadugi pai part amoina Sandian gi district headquarters da pai Sandian district da leibi ba pai maruina officials mai department singi pai gi leiba staff singa punna pai JC of MGO gi delegation team maruina mi trying to saba team masiga pai interact obi
Reformist Student Front RSF na framework agreement ki mayok ta sangsilapa democratic oiba agitation ki manung sandangasi New Public Higher Secondary School Thobal dasu human sense same duna slogan kya laukre RSF ki thomi amana phongdorappada Manipur gi manung sanna leiriba mafam amada atopa state ki flag singkhat ki ba adu front asin haksina lawbaga loinana akan bumong da condemn tawi haiki amaga gi marakta hunabagi matam natre aikhoi masel ngangkhatnariba asigi khudong saba lawraga singsep tharakloi hainingai leite haiki district ta kasuna ta moina public reliance silaga khoi Nagaland ki flag de khoi Manipur da thelakpa si tasingna RSF na condemn dawi amasung nungai ki khoi sugum liba thabak si akhoina chingmi tami amtani hairaga akhoina pulap punsil jaiga anda ta sengna to khai tajage habi wakhalon da moi luching ba kharam na tawri thawong du RSF na yaba sungam moi National Program for Prevention and Control of Cancer, Diabetes, Cardiovascular Diseases and Stroke amadi Rashtriya Bal Swasthya Karikram gi sponsor makhada Manipur Heart Foundation Sky Hospital amadi Community Health Center Moirang na sinduna ngasi CIC Moirang da free eco screening test ama pangthokre Sky Hospital gi doctor ahung ga loinana eco screening amasung ECG yaw na makhal kaya gi test ki khudong saba pikhiba screening test adu da mioi chani rom layangki More Police Commando amadi Commando Imphal East ani na khusam naduna Technopal gi SP Dr. S Ibom Sagi mityeng makhada More Ward number 4 da thibo humagi thabak sathabada KYKL gi mioi ama fare hairi farba mioi adudi Wahengom Nabakumar Elias Manglem chahi kuntramari apokpa leikhidraba Ozit Maitai Arapti mayai lekai dagi ni haiba khangbangam le hairi Islamic English School Lilong hangam thabigi kunmanga suba ozagi numit palan thoramga loinana lairik phaba mahiroi singda mana mathum yen thokpagi thoram ngasi school asigi holda pangthokre thoram madu the deputy inspector of school Lilong KSS Biswazet school asigi principal Yumlembam Maniton amadi atai masak naiba kya su saruk yakhi thoram madu gi saruk ama oina Bosem na loba class 10 exam da first division da pass tawrakhiba school asigi mahiroi sing amasung tongan ba class ki topper sing da mana mathum sing yen thoktuna ikai khunaba utki Bharat ki Prime Minister Oiramba Atal Bihari Vajpayee na laikhidabagi tha ama mapung pharakpa thoranga mari leinana ngasi nongmagi oiba free health camp ama hata golapati da leiba common hall da pangthokre hata da leiba mission diagnostic laboratory ga khusam naduna BJP Imphal Central District ki oina pangthokiba free health camp aduda BJP Manipur State ki Vice President TS Basanta State Secretary M Prafulo yauna atai thobuwa kya su saruk yakhi M Prafulo na laikhidraba luchingba asigi maphamda ikai khunaba utpa oina pangthokpani haikhi District Institute of Education and Training Diet Sanapatina SCERT Manipur Sarkar ki midyeng makhada nongmagi oiba district level role play and folk dance competition district asigi diet ki office building the pangthokre district asigi tongan ba junior amasung high school singdagi lakpa mairoi singna saruk yakhi makok thongba makok mathang taraba singda sel gi mana oina lupa lising ani lupa lising amaga samnga amadi lupa lising ama Piki loinana masidagi khangalaba winner oiraba sing adu September gi tang 13 ta pangthokadoriba state level competition da saruk yahalagani hairi Surasanpur Autonomous District Council gi hangduna leiriba chairman gi firm athuba matamda election pangthoktuna chairman lehengadabani haina All Tribal Rights Protection Forum Manipur ATRPFM na Manipur gi governor da wakat krek ngasi nagaram da leiba forum asi office da pangthokiba pamui singa unaba amada forum gi president Joseph Rongmaina Surasanpur ADC gi hanagi chairman Khaipau Haukipna pham thadokiba tha ani helaba phauba anoba chairman gi mikhal tawdabana ADC gi thabak thoram singda khudong sa da laikibana maram oiraga praja singda awaba kaya mayok nare athuba matamda election pangthoktuna chairman khandragadi akan bakhongjang changsilagani masigi matangda Manipur governor da waka cherol ama pisin kre haiki pati gi sisu high court da amuk chatle chalaga amuk high court na amuk extend tawdana le same thing so champur ge so mi ama ani gi vested interest da political game sanaradana Raja ge awab da kariyam ta khangbi dragon to se apayam pende athu bada masi HSC chairman HSC member sing honorable TN Hills minister concerned member sing concerned me sing masi athu bada mai onsal laga election chairmanship election se conduct obio hai se koi ge all tribal rights protection forum mai koi ge mai kai de appeal to jare
Mi amabu asum aran khangdana miyam na sera kheta piba mara leire haiduna miyam na yum hekta thugai piba ain khutta pai bagi mongda miyam na lepta na satharak pathawong singi Mayukta ngarang numidang Kaksing district ki manung sana laiba Palel police station na sinduna Palel gi akoy bada mera gi rally chatkre station na si OC MS haisnam na sinduna satkiba mera gi rally ajuda Palel gi akoy bada laiba mera pai BM de atay myoy kya na sargya khi tongan ba kholaw kya iba placard sing season aduna satkiba rally ajugi matangda OC MS haisnam na phongdorakpada Manipurda karigumba wathok ama thokpada khangawdana miyam na asum aran thidana mob violence mob lynching amadi mi gi mayum makai thugai bi ba kaya asi toktuna aikhoi puna nungsi sanana lamina si habagi pandamda rally assassin bani haiki mangna makha taraduna lekai da pamdaba thodok thorakpa matamda police na matam statna pau pibi duna police amasung lebak miyang gi marakta aphabamari thamsi haiki Hauzik sanabagi pau amuk lagbi asi Sanabagi pau pizari All India Football Federation na sinduna hayeng lagi tang kontra fauba Chandigarh da pangthok kadoriba tara taruk suba Administrator Challenge Cup of India Football Tournament ta saruk yagadaba FC Imphal City gi miyoi kunna sabat team ama ngasi Works Minister T.S. Biswajit na kanglagi Western Gate tagi lam thakre thorom aduga mari leinana Minister Biswajit na Masana ayambada Manipur macha singna Bharat ki damakta saruk yaduna lakli haibisi Bharat Sarkar na khangbadagi sanaroi singbu masaga sanaba thabak pibaga loinana makhoi bubungning thogatpagi thabak sing paikhatuna lakli Lamdam asige sanaroi singbu miyam na pungning thogat pigadabani sarkar gi maikai dagi su makhoi gi dama paikhat pa yaba thabak sing paikhatkani mahakna makha taraduna Manipurda mob justice thingnana balengang na thabak kaya paikhatlagani government amadi law lai haibisi sabsana khangangani haiki control toba amadi madubu aikogi prohibition akogi bill haidan 2018 masi putholiba pose ahamba oina akoi ordinance jari gani adugi matugda matung ek ole har kanda akoi leiriba akogi lekai da akogi leiriba consolidated oina akoi lekai du da oina akogi fine impose tawale har kanda akoi ngasi mafam khudi magda santi raksa laina ba akogi marakka akoina law lei lebak asida duga lebak asida government shasan leiri haibasi matang khuding yadagi mamangdagi leiraktragaju akogi sarkar asida sab chana praja khudi magta madugi right amadi magi maran gi matugina maran phangba haibadu justice to pin nabagi damakta akogi ngasigi cabinet na ayaba pirakana laukibani aduna masi praja khudi mangna support tobigine haibagi wakal leijari September gitang kunipan nagi October gitang ama phauba Haryana da pangthok kadoriba School Games Development Foundation National Boxing Championship ta saruk yagadaba Manipur gi timbu yaifa mangol pibaga loinana lupa lising kun gi tengbang pibagi thoram ama ngasi tera sapam direct leiba NEIDP gi Vice President Oriba Sapam Kunjo Kishore gi yumda pangthokre thoram adu da wangang laduna Sapam Kunjo Kishore na championship asida saruk yagadoriba sanaroi singda yaifa mangol pibaga loinana Manipur gi mai purapa oration haiki Senapati District Wrestling Association Manipur na sinduna ani suba state level indigenous open wrestling competition lakdeba September gi tangkun manga dagi horoga kunipan phauba Viewland Veteran Club na yumbu oiduna pangthok lagani hairi paumi singa unabada sililangi basingna phongdorakpada category ani thokna pangthok kadoriba competition asida makok mathang taraba singda lupa lakh ama lising humpudra lising yangkhai amadi lising kuntra yauna atai tongan ba prize ka supi gani hairi competition asida atopa state tagi yauna wrestler chani henuna saruk yagani hairi Lagliba September gi tang kunma thoidagi kunhumdai phawba Sri Lanka gi Kanji da pangthok kadoriba South Asian Jit Kundo Championship ta saruk yaruna bagida Manipur dagi sanaroi ani Samananda Laishram Khongban Tamam Ocean amadi International Just Moirang Them Ibomja ngasi Imphal thadokre Manipur Table Tennis Association ki meeting makhala Thawal District Table Tennis Association senduna numit mari ni subna sathagadaba State Open Ranking Table Tennis Tournament lising ani taranipan ngasi dagi Thawal wang matabada College Road ta leiba Thawal District Table Tennis Association ki indoor hall da haukre haudopagi thoramda MMRC khangabo ki chairman Menjor Mangang tournament asigi organizing chairman Okram Ibopisak Thawal District Table Tennis Association ki hani president AK Narendra amadi atai masak nairaba myo kya susar yakhi tournament asida nupa macha sanaroi sambaga kunipan amadi nupi macha sanaroi humphuni tho yauna puna sanaroi samaga mari fudran tongan ba category singa sangdamnari Vadodara gi multi-buck cricket ground sathariba BJ Hazare tournament ki ngase sanakiba match ta Manipur na Sikimbu wicket tara da maithiba pikre
Manipur team season gi ahan bo oina mai pakmani ngasigi match aduda Sikimna ahan batting tawbada run marifu mari khak lauraga all out oikhi masigi pakhumda Manipurna over 18 ga ball ani ball anida run marifu manga lauraga wicket tarada maithiba piba ngamkhibani mathangi match lagleba September ki tang 19 da Arunachal Pradesh ka sanaragani hairi Bengaluru da October ki tang 19 dagi 19 phaba pangthokkodoriba taruk suba MTIR Pro M National Muay Thai Championship Senior amasung Junior da saruk yagadaba nupa amasung nupi masa sanaroi punna kuntra Manipur Amateur Muay Thai Association khalle hairi Taratret suba sub junior boys state level volleyball tournament lakleba September ki tang 19 dagi 19 phaba Wangpokpi Pangaltabi Kakching district ta pangthoklagani masigidamak referee oinaba myoi taruk All Manipur Volleyball Association khangat kre khangalaba referee sing lakleba September ki tang 19 da tournament pangthokadaba mafamda report tawrana bakhangali Makataba sanabagi pau boya ning thauzamdagi phangbigani Sahi Tramri Makagi Nupagi Anisuba President Cup Hockey Championship ki ngasi sanakiba match singda Hockey Union Liring Mamlekayamadi Bisnupur Hockey Mai Pakre Manipur Hockey na sinduna tha sigi tang tara taruktigi tim mapal na grubani thongna khairuktuna Khumanlapak Estrotap Hockey Stadium da sathariba Sahi Tramri Makagi Nupa Machagi Anisuba President Cup Hockey Championship ki ngasi sanakiba ahanba match da Hockey Union Liring Mamlekayna ISWC Langthabalbu Panjal Ani Sinoda Maitiba Pikre match asida mai pakiba Hockey Union Liring Mamlekagi Panjal Ani edu Y Bidyananda amadi A Suresh Sarmana sankibani Ani Shuba match ki sanakibada Bisnupur Hockey na YCCIC Kwantha Ahlupu Panjal Nepal Sinoda Maitiba Piki Bisnupur Hockey gi mai pakibagi Panjal Singadu N Rohit amadi TIS Bikram Jitna Panjin ahum sanki atopa Panjal Ani aduna TIS Rosan amadi TIS Bikram Jitna sankibani Amaromda tim tarena grumani thongna khairuktuna tha sigi tang tara taruktigi stadium asida sathariba Sahi Tratuk Makagi Nupigi Anisuba President Cup Hockey Championship ki ngasi sanakiba match da Bisnupur Hockey na CEO Singjamai Wang Makhetri lekai bu Panjal ahum sinoda maitiba pikrai Bisnupur Hockey ki mai pakibugi Panjal singadu K Samritana Panjal Ani sanki atoba Panjal aduna TIS Dainalina sankibani Sigi tang tarani paldagi kunmari phawba Dubai da pangtokadoriba Asian Bench Press Powerlifting Championship ta KG marfu mari mataki kanglupta India gi mahut sinduna saru yariba Manipur dagi Konsam Rosidana silver medal lawkhre Championship asida KG marfu mari mataki category gi pangtokibada Kazakhstan gi Abdurramora Aziana KG Samgongphu Thangatuna ahanba India gi Konsam Rosidana KG Marifu Thangatuna ni subamari India gi Saya Bhatana KG Humputra manga Thangatuna ahum position takhi High Court na Manipur gi apaba sanari sing putholiba football gi mapi mapa weriba All Manipur Football Association gi mathakta thamliba athingba problem mayam loisin binaba District Sports Association Kakching gi General Secretary M Nilona mari lainaba singda appeal torli Hiram asigi matang dangasi network asiga akhanana unabada mahakna makhatana phongtokibada District Sports Association namadi District Football Association na pangthokadaba sahigi football league tournament nongsingna maram oiraga matam thengtharabasu haujiti sanaba haunabagidamak association singna sem sanare association singna sanaroi sengatpada amadi sanaroi puthokpada high court nasu share lobiduna pair transfer tawbagi athingba thamliba asi high court na athubada lokthokpiu District Sports Association Kakching na athubu matamda High Court na Manipur gi afaba sanari sing puthokliba football gi mapi mapa oiriba All Manipur Football Association gi mathakta thamliba athingba problem mayam loisin birabadi Manipur gi masana asigi afaba football sanari sing kaya puthokpa ngamgani haiki Kalab singna his amount lupa lakh crore puthotuna players sing longning magi wakhal lei atopa Manipur gi wangmadagi lawru bangam dragasu Manipur district mayam dagi players se han tuduna lauraga makogi team sing se shemaga hauji hojima
India na turba tournament I League na turgana I League second I League singba asoba tournament kya participate to gana yawning bagi wakal song nai hauji sanaroi sing isna transfer to bagi yadaba league to bagi yadaba gi problem mayam sing silai bedagi para sanaroi kya ma atopa maike yamaromda satlongoi haibs leiti inkle bazut ki naro ngantani hauji ta sanari benar sing asi makhoina manipur gi nomagi asoba figure ma purakadori bani Sanokunaba Manipur si powerhouse ni hainari bani adugu players sing sigi ning tamba independent ning tamba sakadaba adugma football transfer adudi ekoi Manipur gi high court na yam athuba matamda transfer tobagi ayabadu pibiduna district punamukta football ning tamna sananaba loga one Manipur football association da housing se thenari ba problem camera mama as a association desi kusing gi maike de secretary mo na kuna tajai district punamukta ki ekuna player sanaroi camera mo sangka matamda Manipur gi adugumba so sanaroi kya putol ka dorimi Manipur na mo so tournament kya tawraga India gi mafam kya da matang step sagar ka dorimi asigumba foundation oigadoriba ade protection oigadoriba asungba sanaroi mayam sing sida sanaroi sing sigi ning tamba mayam sing du thingduna thambiragadi pramaina ekoina football se sakot pangamakani marmaduna high court na yam athu matamda asigumba transfer tobagi ayaba si order jam thuna topiu hoji district league hona bidam sem sare Wangoi Kendra ISK Kangkutna Wangoi Kendra Kangkut Pumaitiba Piduna Ahan Balet W Nipamasa Singh Memorial Kendra Wise Likam Knockout Open Kang Tournament Ki Final Sangkre Kangkut Tarahum Doi Nakun Mari Thongna Khaidokuna Mamang Thagi Tang Kunithoi Degi Wangoi Longjam Lekai Community Hall da Sathariba Tournament Asigi Ngasi Sanakiba Ahan Ba Semi Final Match da Wangoi Kendra ISK Kangkutna Wangoi Kendra Kangkut Pupanjal Kulhum Doi Nepal da Maitiba Piduna Final Sangkhibani Hayeng Anisuba Semi Final Match Waina Nambol Kendra Kangkut Amadi Kashamthong Kendra Kangkut ka Sanagani Liberan College na Dem College of Science Pumaitiba Piduna Manipuri University Inter College Men and Women Volleyball Tournament ki champion oikre Manipuri University Sports Committee ki miyang makhada Thamban Mari College oinam na sinduna nupagi team mapalamadi nupigi team taruk punna team taramanga na sarug yaduna Manipuri University Inter College Men and Women Volleyball Tournament ngasi sanakiba match singda Dem College of Science na Thambal Mari College oinam boset ahum sino Modern College na Manipuri University boset ahum sino Liberan College na Modern College boset ahum sino da maitiba piki nupagi sanakiba match singda na Dem College of Science na Biramagon College boset ahum sino Maharaj Buddhachandra College na Manipur College boset ahum ama Imphan College na Manipur University boset ahum sino amadi Thamban Mari College oinam na Dem College of Science boset ahum sino da maitiba pikre Thagachari Boyaning Thozam Hauzik Makha Taba Pauda ngasi nongmagi oiba aying asagi pau amuk phangbigani Environment Director teki pangki pangasi wai kiba inga sama di nuju ki pauda khwai digi sa kiba Celsius degree ku thama thoi dasmi khumputra mari khwai digi ingba Celsius degree tara taruk dasmi kuntra taruk Nuksite ya wisang menilgi sang maximum dasada mari putara taruk dasmi khumputra Nepal minimum dasada amma dasmi tara mapal waiki Ngasigi nong suki pagisang ahum dasmik ni punitoy millimeter ni. Loshilak pada maroi bapau amukan na pizari. National Capital Delhi dagi Manipur na hena nupi sing mapanthok pada safai hai na Manipur ki Governor Dr. Nasma Heptullah na phongdokre. Report of Parliamentary Standing Committee on Home Affairs ki matang damyam gi mifam pangthokre tongan ba warep mga lawkre Makhura nomoina kaptuna hat khiba amana sohan khiba khulem jiten court na mapunsi chupa jail da phadok pikre amadi saukhat thorangi thabak da quality da compromise tawroi high khrabasu lambi koilas thaba da quality control tawdabadagi khutna koilas phakat pa yare Ngasigi oina di ISTB na pizza pau matang asida loizare bideng tapiri pasingbu amuk kahanak khurumzari